Akaspan Imphal Moirangthem Ibehaibi pau pajari ahanbada maruiba pau Manipur Nations First at 75 campaign ngasi Rajapal Ajoy Kumar Bhalana hodokani Raja sida hokiba numit kharani asida nong leptana chuba amadi oirakliba phibam asigi yenglaga University College amasung sarkargi aided amasung non aided amadi lanaigi school khudingmak ngasi chu makhatana chuti laukthokre amasung Kendragi Mantri Nitin Gadkari na hairi laibak asibu chakhotpa amadi amata oibagi wakhalon sagatpada miyamna punchinduna thabak tawbagi hainabi thamba tangai phade Manipur Nations First at 75 campaign ngasi Rajapal Ajoy Kumar Bhalana hodokani Raja Sarkar ki planning bibak na sinduna Imphal ki Raj Bhavan da pangthokadaba thoram asida campaign asi loinana Gov Connect Manipur Milk Union mapangal kangkhat hanaba thorang Migration Support Center cabin crew ki residential skill development program amasung transport bibak ki for services amasung portal su Rajapal na hodokani thoram asida Raja ki Chief Secretary Punit Kumar Goyal National Dairy Development Board ki Chairman amasung tongan ba bibak singi makok thongba official sing saruk yagani Pradhan Mantri Modina mapok kumonga mari lenana sayol amasupna chathagadaba seva saptaha laibak sinba thongna pangthokli malemda Bharat ki Pradhan Mantri Narendra Modi bu rajniti gi lamda thoidok hendokna ahongba kaya purakpa luchingba ama oina unarakli Bharat ki Pradhan Mantri oina miyamna mahakpu ikai khumnaba utpaga loinana mahak ki rajniti gi khongchat asi khangningli luchingba ama oina Bharat ki sasanda mahakna lawriba thodang amadi malengi laibak sing amasung Bharata sarkar asina purakliba ahongba kayagi matangda saknairaba miyoi kyana Sri Modi bu thagatnarakli campaign asigi saruk ama oina lebak asida thoidok hendokna sakhanglaba miyoi kyana Pradhan Mantri Narendra Modi gi matangda wafang kya thamlakli entrepreneur ama oina TV Mohandas Paina Pradhan Mantri Narendra Modi na lebak asida purakliba ahongba kya singthaki mahakna hai that Prime Minister Modi is possibly the best Prime Minister India has ever had. Prime Minister Modi has almost made sure that almost all Indians have a roof over the head, water in the tap, power in the switch, a toilet in the house, a gas stove, a bank account, money in the bank, an internet connection, a mobile phone, food on the table, education for children, a road to the house, and health insurance. Sri Modi bu malengi luchingba ama oina singthara duna European Parliament ki hanagi President Martin Schulz na hai And on international levels, India became an important player to defend a rule-based relationship between countries in the world. Raja sida hokiba nimit kharani asida nong leptana chuba amadi oirakliba phibam asigi yenglaga University College amasung sarkar gi aided amasung non aided amadi lanai gi school khudingmak ngasi chuti laukthokre Raja Sarkar ki Directorate of Education na thokpa cherol amana hai nong leptana chubana maram oiraga tongan ba jila singda cheliba turel singi imai wangkalakpa amadi ising ichawgi oirakliba phibam asiga loinana chingi jila singda chingning khaibana chingba thodok kaya thorakpa yabana maram oiraga ngasi chuti laukthokibani Malengi mapung kaya da pangthoknabagum Manipur gi None jila gi manung chanba Longmai Part 3 gi 10 Maker Academy na World Suicide Prevention Day gi thoram pangthokre District Health Society None amasung District Mental Health Society na khusamna duna sinduna pangthokiba thoram adugi hiramna changing the narrative on suicide haibasini thoram adu da wangang bada District Nodal Officer Dr. Kasu Gailiu Golmeina thoram asi pangthokpagi maru eba kayagi matangda mairoi singda khanganki thoram adugi saruk ama oina anxiety amasung depression matau karamna khangdokani haibagi matangda school gi oja singda taki Imphal gi Khumalam Pakta chathariba ahanba Director General Assam Rifles DG AR Manipur State Judo Championship lising ani kun mangang arang loisinkhre Assam Rifles ki Civic Action Program ki makhada Manipur Judo Association ga kusamna duna sinduna tha asiki 13 dagi chatharakiba championship aduda tongan ba kanglup mari da punna sanaroi sahum yangkai henbana saruk yaki championship aduda Imphal West District tingi thokchom
Praben Debana Nupagi Kanglupta Best Judoka Amasung Nupigi Kangluptana Thobal District Tingi Helen Moirangthemna Best Judoka gi mana phangki championship asigi winner na Imphal West District team amasung runners up na Thobal District team na oiki championship loisin bagi thoram aduda Assam Rifles ki Director General Lieutenant General Vikas Lakhera Manipur Judo Association President Vijay Koijam amasung National Sports University ki Vice Chancellor Cham Sundar Saruk Yaki Kendra Sarkar na thasi kunithodi ki chatnaba Hongnanaba ayaba pikraba next generation GST reform bu maike kyari taram na okpa mari thagat pa phongdorli kasbani Imphal gangasi GST reform asigi matangda khanana unaba amadi lalon itik tawriba L Saitabratana asumna hai next generation GST na tax thibagi mawong raithon ba tangai phadana changba polam chingda ahongwa mamanda phanganba amasung apikpa karwar macha macha tawjariba singda chauna kanaba piragani khali masida sunatana sarkargi Thorang Chingda Hiena Kumang Chokchin Bang Amalagani Haina Khali. Tabi riba pausa kasbani Imphal dagini. Kendra ki Mantri Nitin Gadkari Hari Lebak Asibu Sakot Bamadi Amatu Oibagi Wakalon Salpada Miam Punsinduna Tabak Tobagi Hainabi Tamba Tangai Pade New Delhi the Pangtopa Toram Amada Wangang Bada Mantri Hai Rastriya Swam Sebak Sangana Matampuna Makta Tausil Torang Amagi Makada Punna Tabak Tominaduna Sakotba Kunai Ama Ohenaba Honaduna Lakli Mahak Hai Mahiroi Loop Labor Union Amasung Cooperative ki Mapangal Kankal Anduna Sangha Sina Ahomba Kya Purakli Pradhan Mantri Narendra Modi Hangasi Madhya Pradesh da Chatkani Amasung Khongchat asigi saruk ama oina dharda swastan nari sasak paribar amasung nipan suba Rastriya Posan Maha campaign hawdokani campaign asi October 2 phawba lebak asigi community health center district hospital amasung atai sarkar gi ana layeng chung namakta pangthokani khongchat asida pradhan mantri na tongan ba sakhat thorang gi project sing jatra hunba yauna kaya amana sangagani Giriya Mantri Amit Shah na ngarang Raja Masung Union Territory Singi Anti-Narcotics Task Force ANTF ki makok singi anisuba mipam New Delhi da hawdokre. Lebak asigi Raja Sing Amasung Union Territory Singi ANTF ki makok kuntha taru lam asida thabak tawriba sing amadi tongan ba sarkar gi department singi miyoi sing thoram aduda saruk yaki. Ngasi phongba paukche singi Maru oiba pauksingi damak hauji Mangsatabam Premananda leire Premananda Thagachari Ibehaibi Haukiba numit kharni asida nong leptana chubadagi Turiel singi imai sing phiom khudong thiningai oina leiba amjugi yankhai mathoi subambo kumon pangthokiba amasung janimsa amukasu ichau thokbagi pauna ngasi phongo paukse singda maroi pau oiri Sanga Express Manipuri da Turiel isingi imai gi phibam phatri khudong thiningai oiri Iril su Imphal su hengadakli Thawal su Hanthadri Haina ahan be headline Tori Pawase Sanga Express English Pongna from People's Chronicle da su ahan balamaida headline Tori Jenims ki anaba sing thangdokre Porompat water supply da ising piba lepkre haina Sanga Express Manipuri gi anisube headline oiri Sanlaibak da ngasi amasung tungi mirol gi khanba luchingba watpana awaba tabani haiba hanagi Chief Minister Nongthom Biren gi wafam ahan be headline Tori Amjogi yankhai mathoi suba mapokumon pangthokre athuba matamda ingtapa puraknaba aranu pau sandok loidabani haiba haina pausi asida ani suba headline Tori pausi pongfamda amjogi yankhai mathoi suba foundation de pangthokre Prime Minister na Manipur da hairamba wafam lan uhanbasi achumba thong natte haiba MLA thongam biswajiti wafamna ahan headline Tori Illegal immigrant amadi drug cartel di lammachet amma faw piroi haiba hanagi Chief Minister Nongthom Biren gi wafam pongfamda ani sube headline Tori Pawsi People's Chronicle da su ahambala maida phongli Sanga Express English da Sherara Khongi Morok Festival hawdokre haiba paw ahambala maida phongli hanagi MP Dr. Lorho and NPP da yaukre haina Sanga Express English ki ahambala maida headline Tori Pawsi Pongfam People's Chronicle Tamilong Times Ganfu Mail Cham amasung Sanalebak da ahambala maida headline Tori Huyan Lan Paw da Manipur gi irang da maral siraduna NIA na laukhatba case ki wayal chathadabagi mayokta Supreme Court ta wakat khre haina ahan be headline Tori Jenimsa amuka su ising ichau mayoknare anabasing thangdokre anoba patient sing laukhiroi haiba paw anisu be headline Tori Ibehaibi Thagachari Premananda Aroibada maruiba paw amo Manipur da su Nations First at 75 campaign ngasi Rajapal Ajoy Kumar Bhalana hawdokani
Raja asida hokhiba numit kharani asida nong leptana chuba amadi oirakliba phibam asigi yenglaga University College amasung sarkar gi adet amasung nan adet kaloinana lanai gi school khudingmak ngasi chu makha tana chuti lakthokre amasung kendra gi mantri Nitin Gadkari na hairi leibak asibu chakhotba amadi amata oibagi wakalon sagatpada miyamna punchinduna thabak tawbagi hainabi thamba tangai phade pauloi jare